Biren Pham Tarabasu Manipur Thugainaba Thibani Hongloi Haiba Paolienlal gi Wapham Laibak Thibani o joy Pawasi Kangla Pawse dagi Lokhatchavani Hauzik Ladiba Rasniti gi Charangnaba sida BJP gi MLA Paolienlal Haukimna Pawse da Phongdokiba Wapham da Kuki amada CM Hablabasu Separate Administration gi demandi ahongba nairoi haiba Wapham asi Laibak macha tadaba Wapham ne Haukiba me ahumdagi tongan ba CSO political hanagi governor oiramba singna Manipur gi territorial integrity kaidana bohona duna lakhivane luraba tanfam asida Biren Chief Minister famdagi thadokhrei masida Manipur thugaidaba yade haiba matagum separate administration gi demandi hongloi haina phongdorokiba Wapham asi laibak thivane Indian Independent Act masagi sasan leiba merger agreement 1949 da India da punsun kiba agreement leina Agreement asi thugairaga Kukilen PU hairiba si India ki constitution bu singnabani haina veteran politician o joina phongdokhrei Wapham asi ngasi mahaki kakwada leiba mayumda pangthokiba paugi mifam amada mahakna phongdokhiba nei mahakna makha taraduna asigumba oiroidaba Wapham kaya phongdoklibasi condemn tawwe Manipur na India da tiliba asi Manipur thugainaba punkhiba natte masida Home Minister Amit Shah Prime Minister Narendra Modi BJP ki National President JP Nada amadi state asigi BJP ki President A Sardana hauzik phawba karimata haidana leiriba karigino India Manipur thugainaba phongdorokliba Wapham asi taraina laude Manipur asi sahi lising kayadagi aikhoigi ipa ipuna thamlamlavane masi Paolienlal na khangjinba fai mahakna makha taraduna Manipur da hauzik oiriba political gi oiba charangnaba asida BJP ki MLA amadi party asina lengak ama thamnaba honagadavane haukiba February 18 da Assembly mi pham na batawram labasu Assembly pham khidaba adu amuk hingan ba yaba lai hauzik phawbadi Assembly mi pham adu sidri haina logani haina su mahakna makhata na phongdokhe